Online Manipurgi ayuki pau yengbiriba pumnamok puthoi laisramna khurumjari ahanbada maroiba pau. India chawkhatnaba hotnabada Manipur miyamna achauba thaudang lauri haina Prime Minister na singtharakli. India chawkhatnaba hotnabada Manipurgi miyamna achauba thaudang lauri masigidamak chawthopa pokchai haina Prime Minister Narendra Modi na Manipur statehood fangkiba numitki yaifa paujel phongdorakli. Loinana Union Home Minister Amit Shah na Manipur da ingtapa amadi chawkhatpa purangnaba aihakna ishorgi mafamda thaunijari haina phongdorakli. January 18 Manipur Meghalaya amadi Tripura da statehood fangkiba numina lakpada President Draupadi Murmu na Prime Minister Narendra Modi amasung Union Home Minister Amit Shah na state ahum asigi miyamda yaifa paujel pirakli. President Draupadi Murmu na pirakpa yaifa paujel warol da leiba asi chawkhatpada statehood asigi miyamna chawba thaudang lauri haina singtharaduna state amasung state ahum asida ingtapa chawkhatpa purakpa oirasanu haina phongdorakli. Prime Minister Modi nasu Manipur Meghalaya amasung Tripura gi miyamda state ahum asigi statehood numina lakpada yaifa paujel piraduna chawkhatpa India ama purakpada state sing asigi miyamna chawba thaudang lauri haibaga loinana Manipur miyamna India chawkhatnaba hotnabada lauriba thaudang asigidamak chawthokchaba poi haina su phongdorakli. Union Home Minister Amit Shah na su yaifa paujel piraduna leiba asigi saruk ama oina Manipur na India gi heritage amasung culture da chawna contribution piri haibaga loinana ingtapa amadi chawkhatpa Manipur amagi aihakna ishorda thaunijari haiba wafam thamlakli. Ningsingbi kumja 1972 gi January 18 da Manipur Meghalaya amasung Tripura mapung phaba statehood phangkibani. Hill Tribal Council More Lengangna Lwwde Lwwde CM More gi Hill Tribal Council Lengangna Lwwde Lwwde Manipur asi state asigi lengangna chalaibani kanagumba organization amata na chalaibana te haina Chief Minister Nongthoman Biren na phongdokre. Ahanba Manipur Rifles ki parade ground da ngasi pangthokiba 63rak suba Manipur Statehood Day thoram matung paumisingna hangba wahang amagi paukhumda mathagi wafam asi Chief Minister na phongdokpaga loinana Manipur gi masagi mayek oiriba Manipuri mitei mayek tambaga mari leinana Hill Tribal Council na phongdokkiba wafam kana yakhidre. Chief Minister na hai Manipur da organization kaya lei haiba wafam thamladuna Hill Tribal Council amadi atai kaya ama leiri adubu lengangna sakhanglaba organization sing adubudi lengangna Lwwde Lwwde ataidi thausaningai oide Panba yai Hill Tribal Council na handakta Manipur lengaki Education Department na thokiba order amana Technopol District ki manung chanba More Town da academic session 2025-26 tagi hauraga Manipuri meitei mayek subject law na bakhangan kiba wafam kana yaningdaba phongdokpaga loinana masigi mahut Hindi English mi jo thadaw mar jo maring anal wifi paite natraga gangte yauna modern Indian language law na wafam thamkibani. Indo-Myanmar ngamkhai paringda mitop changlakpagi matangda hangba wahang amagi paukhumda Chief Minister na mitop changlakpasing biometric lawbagi thabak ningthina chathari haiba wafam thamki. Lairik haiba Delhi da famlaga ikhoi masel khatna hannaba politics tawbasingdagi cheksinsi Biren ngarangda semkhiba Manipur na te chahi lising kayagi puwari leijaba Manipur ni khangminnaba changi. Lairik haiba Delhi da famlaga ikhoi masel khatna hannaba politics tawba politician singdagi cheksinsi haina Chief Minister Biren na phongdokre. Wafam asing asi Kamjong District ki manung chanba Riha Village ta pangthokiba tangkhul ajay katamnaw longi 63rak suba General Conference cum Sport Meet 2025 hawdokpagi thoramda phongdokhibani. Chief Minister na makhata na hai mafam asida khundariba tangkhul furuk ki miyamna umang yokhatlaga thamlamba ubada pen mapoi Manipur asi karam chawba miyoi khara na manghanbani karam chawba miyoi khara asina Manipur gi umang paksan na kokthoktu na popi thaduna hawrakliba naharol kaya manghanaba honarakpani adubu miyoi khara asina Manipur manghanaba honarabasu khunda minariba yellow furup singi maraktagi umang kangadabani hawrakliba naharol sing masa mau fana thamgadabani haiba pandamga loinena changsilakliba khongthang asi thagatli. Mafam asida sariba dam asina mafam asigi khunja sing Natana Manipur gi miyamda chawna kanaba piba ngamle loinana mafam asida tourism gi oiba chawba project ama paikhanaba honaragani. Project asi 5 line da leire haiba wafam thambaga loinana lupa crore 35 romgi solar power plant amasu mafam asida semgatnaba approval lakle athubada urep uyung tamlagani aikhoi mangrom da changsinsi haukhibana haukre aikhoi masal khatnanaba siliba singdagi aikhoi cheksinsi Delhi da Lairaga Manipur thugainaba honariba furup masel khana hannaba amadi chingtam lapthok hananaba siliba singdagi cheksinba changi aikhoi masel khana hannaba sinba politician sing yamna leibani makhoidagi cheksinsi chingda chawkha thawrang amata paikhatlamde haina laukhiba sing makhoigi ahal laman singdu minister MLA oikhiba ngaktani makhoina miyamda yaholamdabani makhoina thabak toramdraga miyamda lana uhannaba aranba propaganda tawbani adubu BJP na luchingba lenga asi lakpadagi chingtam animakta chamanaba chawkha thawrang paikhatuna lakli
ꯆꯞ ꯃꯥꯟꯅꯕ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯄꯥꯏꯈꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯃꯁꯛ ꯅꯨꯡꯁꯤꯅꯕ ꯄꯨꯔꯛꯄ ꯉꯝꯂꯣꯏ꯫ ꯆꯤꯡ-ꯇꯝ ꯗꯤꯁꯇ꯭ꯔꯤꯛ ꯑꯃꯒ ꯆꯥꯎꯈꯠꯄ ꯃꯥꯟꯅꯔꯕ ꯃꯇꯝꯗ ꯑꯃꯗꯤ ꯑꯩꯈꯣꯏ ꯃꯁꯦꯜ ꯑꯃꯅ ꯑꯃꯕꯨ ꯏꯀꯥꯏ ꯈꯨꯝꯅꯔꯕ ꯃꯇꯝꯗꯇ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯂꯥꯛꯀꯗꯕꯅꯤ ꯍꯥꯏꯈꯤ꯫ ꯃꯩꯍꯧꯔꯣꯜꯗꯒꯤ ꯂꯩꯃꯤꯟꯅꯔꯛꯂꯕ ꯌꯦꯜꯂꯣ ꯐꯨꯔꯨꯞꯁꯤꯡꯒꯤ ꯍꯧꯔꯛꯂꯣꯟ ꯊꯤꯒꯠꯃꯤꯟꯅꯁꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯈꯪꯃꯤꯟꯅꯕ ꯆꯪꯏ꯫ ꯉꯔꯥꯡꯒꯤ ꯃꯅꯤꯄꯨꯔ ꯅꯠꯇꯦ, ꯉꯔꯥꯡꯈꯛ ꯁꯦꯝꯈꯤꯕ ꯂꯩꯕꯥꯛ ꯅꯠꯇꯦ, ꯆꯍꯤ ꯂꯤꯁꯤꯡ ꯀꯌꯥꯒꯤ ꯃꯁꯥꯒꯤ ꯄꯨꯋꯥꯔꯤ ꯂꯩꯖꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞ ꯀꯌꯥꯅ ꯈꯨꯟꯗꯥꯃꯤꯟꯅꯔꯛꯄ ꯂꯩꯕꯥꯛ ꯑꯃꯅꯤ꯫ ꯕꯤꯖꯦꯄꯤꯅ ꯂꯩꯉꯥꯛ ꯄꯥꯏꯔꯛꯄ ꯆꯍꯤ 8 ꯔꯣꯝ ꯑꯁꯤꯗ ꯀꯣꯚꯤꯗꯅ ꯆꯍꯤ 2, ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯆꯍꯤ 2 ꯔꯣꯝ ꯆꯥꯎꯈꯠ ꯊꯧꯔꯥꯡꯗ ꯊꯤꯟꯊꯍꯟꯈ꯭ꯔꯕꯁꯨ ꯂꯦꯝꯍꯧꯔꯤꯕ ꯆꯍꯤ 3 ꯔꯣꯝ ꯑꯁꯤꯗ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛꯁꯤꯡ ꯑꯀꯟꯕ ꯃꯑꯣꯡꯗ ꯊꯕꯛ ꯄꯥꯏꯈꯠꯇꯨꯅ ꯂꯥꯛꯈꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯕꯒ ꯂꯣꯏꯅꯅ ꯀꯥꯝꯖꯣꯡ ꯑꯃꯗꯤ ꯆꯤꯡꯗ ꯄꯥꯏꯈꯠꯀꯗꯕ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯄ꯭ꯔꯣꯖꯦꯛ ꯀꯌꯥ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯂꯥꯎꯊꯣꯛꯇꯨꯅ ꯊꯕꯛꯇ ꯑꯣꯟꯊꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯃꯤꯌꯥꯝꯗ ꯊꯥꯖꯕ ꯄꯤꯈꯤ꯫